Manipuri Wari Pambi Channel tabiriba pumnamakku amuhana taram noksari ngasi amuk mayamgi ngaihak pothananabagidamak anauba horror story amakak puduna laksari horror story sigi mamingna petrol pumgi boat horror story sigi writer Hundongbam Zenit haujik tami narasi horror story petrol pumgi boat Prashanta do mahaki manena phone tawrai aduga hairai Prashanta ibung aduna hek laikidabadagi nakoisu naneto laikoi bu pungkau kau krene nong matasu naneto na aigi nakta lake haibagi wakhal se sunglai laitre bako asumna Prashanta gi maneton Priyanka na Prashanta da phone tawrai Prashanta na lairiba khungang adudagi mahaki maneton aduna lairiba city ado khara thapa maramna makhoi marak-marakta telephone da pau phaunaba natana amukta suyumda satuna punarabkhidre ngasi di maneto na phone tawrapa aduda Prashanta do haukraba thodok kaya hangning ningsingla mahakna angang oiringaida maneto na mahakku kayamuk yamna luna tawbirakpage haibado mahak ngasi su kaudri maneto na mahakku kayam luna tawbirakpage haibado mahakna khangawdaba kaya makoigi ariba photo album aduda yenglagasu khara makhaidi khangba ngammi ngasidi Prashanta maneton gi manakta chaningbagi khawlangba phaurai Prashanta na lairiba khungang adudagi maneton gi sahara do tana satpada bike ta pung ahum lom leptana thawi Prashanta na mamada hapa muktang maneton gi manakta lairukige ineton na aikoi bu sunglak lakte haiduna maruaina aibu uninge haiduna telephone tawrai haiduna Prashanta na mamada maneton gi manakta sananabagi damak haijarubada mama na suhara horau yabire Prashanta do ayukki saklen sathokpa loire aduga mahakki bike inthokpuna mamada sananabagi damak yathang lawi mama na su ekta kaidana maneton gi manag yaunanaba asibat pibire Prashanta gari thaudorakle aduga mahakki thongalda gari khamduna maneton da telephone tawi ineton ai lakabane hujik pung ahum da thorapase paren numidang wairam pung taruk adaida ineton gi manakta yorpa yai aigi sa hablamo isang khara hawba ma thongbiram ko manetona o iya lakpase thokna nungai khreda o insang hawba ma thongamada une netona laklo adudi lambida yengna tamna gari thoro ko hairaduna Prashanta do telephone thamladuna maneton gi manakta thongsalakle sahi kaya gi matungda maneton gi manakta lakpadu da Prashanta do yamna wakhal nungaina gari asum thorakpada lambida sipai mayam ama sek tawduna leirami aduga mafam aduda miyam amasu magi gari do pareng sana khamduna leirami kari tawrabage haiduna sipai amada hangbada mafam asida terrorist singna bom plan tawrame haiduna bom ado defuse tawdri phawba kanamatana lakpana tragasat thiba tawbu yaroi haiduna kanamata samhandana hinglibani khumlakhi Prashanta do wakhal nungaina laklambado ningba khajitang kaire Prashanta na mafam asida kayam kuina angadawribano haibasu khangre ngaihak matam len boina mahakki khangna jabi kanagumbi aduda telephone tawduna wari sanai mahak maneton gi manakta hapta mukti lairaklagani haibana singba wari kaya mathang amthakhibadagi matamado haukhiba khanghaudre lambi chatpa yare haiduna sifaina lambi thadoraklabada mahakna pung yengubadadi mafam aduda saurakna pung amarom lambiduda lairore haibasi khanglakhi mahakna manetonda hol amuk hanna tawduna ineton lambida bom plan tawrame haiduna police sifai singna salhandaduna lambida laibadagi pung amamuk chonthakre aihak khara thengna mafam aduda yorpa yai haina netonda khangalaba tungda mahakki bike ado makhata na muk thauduna la lambida sifai police mayam ama saithoktuna lairibadugi mamangda gari kanna thaubasu yadabana gari ado khara tapna thaurakpada matamado khara hena sangkhre bike ado tabli leptana thaurakpada numitki mangal su singyagi marumda
tapna sangkhibadagi amambana tapna kupsilakle mahakki manetongi yum yaugadaba saurakna kilometer 12 romda ngaisilaklaba matam adudani mahakki bike ado khanghaudana lambi aduda khanglep khirami mahakna thau yenglubada gari thau ado ungkang kanglamle ngaihak chapthok chapsin tawraga start tawduna atopa gari lakabadi thau khradang lauge khanduna tapna thauraklamni thau ado reserve su thamaudabana mate khara thauramlaga amuk lepthokre amuk mahakna khara septhaduna start tawre amuk su khara thauraga lepkhre handakti start hau haiba sungya yadre mafam ado khara susikpa singlambi oina tawbaga mafam aduda marak lakpa gari sing ado khamlubadasu kanamatana gari khambiramdre prasantana hakki mobile ado lauthokuna google map hangdoktuna anakpa ado aida karamba petrol pump sing laibage haina yengi aidagi nakpada kilometer 3 muktang chalaga lambida asawa petrol pump amadi laibado google map ta ure aduga mafam ado tana satpada ara thuna yaugadaba asamba shortcut lambi su mahakna yengbada mahakna lairiba mafam adudagi sing lambi romda kilometer ama muktang satlaga mafam ado yauba anakpa lambi amasu thengnare mahakna khalai bike ase mafam asida thamlamlaga mahakna asamba lambi asida satlaga kanagumba laibak pharabadi lambi da mi lakrabadi mahakki gari aduda tongduna petrol pump ado yaurage haina lepe gari ado lambi gi matai aduda stand thaduna thamlamme aduga asamba lambi aduda mahak sena lakpa horaklamni khara sangna khongna lakabagi matungda asamba sing lambi adomda kanagumba bike thauba ma mahakki maikairomda laklamni mahakna mamangda leptuna gari adubu khamlamni mahakmakki manakta gari bike thauba nupaduna gari do hek khambaga mahakna aihak lambi da thau loithokkhibadagi khudongthibada tare anakpa petrol pump phaubadang nahakki gari ase da yaujage aiduna mahakki bike maningda tongle nupa adusu wa amata ngangduna mahakki bike ado leptana thorami tongna prasantana nupa aduda kariming kaubibage kadaida chatpiruribano haibna singba hangbada nupa aduna karimata khumlamde karimata khumlaktabaduda prasanta su tumina laikre adudagi khara thauraba matungda petrol pump amanba amakhakki mamangda nupa aduna mahakki bike ado hamlammi aduga bike thauriba nupa aduna petrol pump aduda khut thillammi asikpa mafam aduda petrol pump ama thengnabaduda prasanta do ngaihaktangdi haraurure aduga bike tegi kumtharammi bike thauba nupa adusu hanna yenglamdana mahakki bike ado adum thaukhre haujiktada prasanta do wakhal ama khalai ngasai mahakna google map ta yengba matamdadi asukna mafam asida petrol pump amata laikhibagi mobile dadi yaukide kadaidagi kamdauna leramliba petrol pump no haida pungning da khara singlakhi mahakna petrol pump aduda salakpa matamda petrol pump adugi counter romdagi khara ahal oiraba nupa ama thoraklamni prasantana matang aduda mahak number 1 amukta hana tawrukhige aihak petrol khara laujagadabani hairamlaga petrol pump adugi toilet haina thariba mafam adonda sangaklamni manungda mathang leiriba ka singaduda sangaklaga James urinal thava homaduda mapan thoktuna leiringai tanja aduda nakaldagi toilet manungdagi aigi thawai ase amuta kanbiyo aigi thawai ase amuta kanbiyo kana leibage haina chonjuna raba khonjel amada upai leitraba kanagumba amagi khonjel taraklamni mahak ngahaktangdi pakhallamni adudagi khonjel ado hanjin taraklabada tapna changsilaktuna hangdoktuna leiriba toilet ki adugi thong aduda yenglubada manung aduda yenghaidraba sado inaina kuntai tairaba hakchangama tumin taduna leiramli haujikta laurko khonjel adabu asiba asina hamdauna haina mahakna yamna pakhalaklamni usi amana mahakki makok aduda senseladuna inai singado saribado urubada mahak tukuchaba polklamni
ꯈꯨꯗꯛꯇ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯗ ꯑꯁꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗ ꯈꯪꯌꯥꯟ ꯌꯥꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯄꯥꯈꯠꯄꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯟꯇꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯂꯥꯎꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯆꯪꯂꯛꯇ꯭ꯔꯦ꯫ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯑꯗꯨꯅ ꯃꯍꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯆꯤꯛꯂꯝꯃꯤ꯫ ꯁꯥꯟꯇꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯕꯗꯣ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯄꯥꯛꯅ ꯚꯨꯠ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯀꯥꯎꯈꯤꯕꯗ ꯚꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯗ ꯄꯣꯜꯂꯝꯕꯗꯣ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯔꯞ ꯄꯔꯞ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅ ꯊꯣꯡ ꯑꯗꯣ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯁꯤꯕꯒꯤ ꯊꯋꯥꯏꯒꯤ ꯚꯨꯠ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯎꯕꯤꯗꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯗꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯅꯕ ꯂꯥꯎꯈꯤꯕꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯃꯨꯛ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯄ꯭ꯔꯁꯥꯟꯇ ꯇꯝꯅ ꯚꯨꯠ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇꯅ ꯍꯨꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯚꯨꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯦꯛꯖꯤꯠ ꯊꯥꯔꯤꯕ ꯊꯣꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯈꯪꯆꯦꯟ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯑꯃ ꯇꯥꯔꯤꯕꯗꯣ ꯄ꯭ꯔꯁꯥꯟꯇꯅ ꯎꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯚꯨꯠ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯨꯠ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯚꯨꯠ ꯑꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯊꯥꯡ ꯑꯗꯨꯃꯛꯅꯅꯤ ꯑꯩꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤꯕꯗꯣ꯫ ꯊꯥꯡ ꯑꯗꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯄ꯭ꯔꯁꯥꯟꯇꯕꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯄ꯭ꯔꯁꯥꯟꯇꯅ ꯊꯣꯡ ꯑꯗꯣ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛꯇꯪ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯥꯎꯕꯗ ꯊꯣꯡ ꯑꯗꯣ ꯇꯦꯛꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯔꯣꯝꯗ ꯉꯁꯥꯏꯒꯤ ꯊꯣꯔꯛꯈꯤꯕ ꯑꯍꯜ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯁꯥꯟꯇꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯑꯗꯣ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯍꯜ ꯑꯗꯨꯅ ꯄꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯑꯉꯥꯎꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯒꯟꯗꯕ ꯁꯥꯎꯒꯟꯕ ꯄ꯭ꯔꯁꯥꯟꯇꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯗꯣ ꯃꯍꯥꯛ ꯎꯈ꯭ꯔꯕꯒꯨം ꯇꯧꯈ꯭ꯔꯦ꯫ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯥꯅꯤ ꯑꯩꯍꯥꯛꯄꯨ ꯕꯥꯏꯛꯇ ꯂꯝꯕꯤꯗ ꯊꯤꯟꯕꯤꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯃꯁꯥꯗ ꯈꯪꯀꯤ ꯀꯤꯕ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛ ꯇꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯎꯄꯥꯏ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯆꯥꯎꯅ ꯊꯦꯠꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨꯗ ꯂꯩ ꯄꯔꯦꯡ ꯑꯃꯁꯨ ꯁꯤꯔꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯙꯨꯞ ꯊꯥꯅꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯁꯔꯒꯤꯌꯣ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯍꯥꯏꯅ ꯇꯥꯔꯤꯛꯀ ꯂꯣꯏꯅꯅ ꯃꯈꯥꯗ ꯏꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇ ꯚꯥꯞ ꯇꯥꯔꯦ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯨꯃꯛꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯗꯣ꯫ ꯄ꯭ꯔꯁꯥꯟꯇꯅ ꯊꯣꯡ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯁꯥꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯌꯦꯡꯕꯗ ꯑꯍꯜ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃꯅ ꯑꯣꯟꯕ ꯚꯨꯠꯀꯤ ꯁꯛꯇꯝ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯄ꯭ꯔꯁꯥꯟꯇꯅ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯈꯣꯡꯅ ꯀꯥꯎꯈꯥꯏꯕ ꯍꯣꯠꯅꯔꯤꯉꯩꯗ ꯚꯨꯠ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯈꯣꯡ ꯑꯗꯣ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯇꯝꯅ ꯃꯌꯥꯅ ꯆꯤꯛꯀꯦ ꯇꯧꯔꯛꯄꯗ ꯄ꯭ꯔꯁꯥꯟꯇꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯚꯨꯠꯀꯤ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯈꯨꯠꯅ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯒꯠꯇꯨꯅ ꯚꯨꯠ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯚꯨꯠ ꯑꯗꯣ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨꯗ ꯊꯣꯝꯕꯗ ꯊꯣꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯚꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯅꯣꯛꯈꯦꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯁꯥꯟꯇꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ
ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯠꯇꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯡꯍꯟꯅ ꯌꯦꯡꯂꯨꯕꯗ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯃꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯖꯥꯏ ꯕꯖꯔꯪꯕꯂꯤ, ꯖꯥꯏ ꯍꯅꯨꯃꯥꯟ, ꯖꯥꯏ ꯕꯖꯔꯪꯕꯂꯤ, ꯖꯥꯏ ꯍꯅꯨꯃꯥꯟ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯎ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯚꯨꯠ ꯇꯝꯅ ꯖꯥꯏ ꯕꯖꯔꯪꯕꯂꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯦꯟ ꯔꯣꯗ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯟꯗ ꯌꯥꯏ ꯕꯖꯔꯪꯕꯂꯤ, ꯌꯥꯏ ꯍꯅꯨꯃꯥꯟ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯦꯟ ꯔꯣꯗ ꯇꯥꯔꯦ꯫ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯃꯁꯥꯗꯣ ꯄꯥꯈꯠꯄꯒ ꯀꯤꯈꯤꯕꯒ ꯋꯥꯕꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯁꯥꯗꯣ ꯆꯣꯛꯊꯃꯟꯗꯨꯅ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯇꯅ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯇꯣꯡꯂꯤ꯫ ꯄ꯭ꯔꯁꯥꯟꯇꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯅꯦꯇꯣꯟ ꯑꯗꯨꯒ ꯍꯥꯎꯁ ꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯀꯨꯝꯊꯔꯛꯇꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯒꯥꯔꯤ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯕ ꯂꯥꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯔ ꯏꯟꯊꯣꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯒ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯃꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯗ ꯆꯪꯂꯨꯕꯒꯤ ꯚꯨꯠ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯅꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯗ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯣ ꯃꯊꯧ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯃ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯇꯨꯅ ꯄꯝꯞ ꯑꯗꯨꯒꯤ ꯄꯣꯠ ꯑꯌꯥꯝꯕ ꯂꯨꯠ ꯇꯧꯕꯇ ꯅꯠꯇꯅ ꯃꯗꯨꯗ ꯅꯨꯃꯤꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯅꯍꯥ ꯑꯗꯨꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯁꯦꯜ ꯄꯥꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯨꯟꯕꯤꯕꯇ ꯅꯠꯇꯅ ꯃꯁꯥꯃꯛꯄꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯡꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯕꯥꯏꯛ ꯑꯗꯣ ꯊꯧꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯦ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯠꯄꯗꯤ ꯈꯔ ꯃꯐꯩ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯔꯤꯕꯁꯦ, ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯦ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤꯔꯕꯅꯤ꯫ ꯒꯥꯔꯤ ꯃꯄꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯨꯕꯗ ꯄ꯭ꯔꯁꯥꯟꯇ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯂꯕꯅꯤ ꯈꯟꯗꯨꯅ ꯏꯁꯣꯔꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯑꯍꯜ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇꯨꯕꯨꯁꯨ ꯃꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕꯒ ꯂꯣꯏꯅꯅ ꯋꯥꯍꯩ ꯀꯌꯥꯅ ꯊꯥꯒꯠꯈꯤ꯫